Friend ma'am, ngꯁꯤꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯄꯥꯃꯤꯟꯅꯔꯁꯦ, ꯈꯔ ꯈꯪꯃꯤꯟꯅꯔꯁꯦ. ꯀꯌꯥꯝ ꯁꯥꯡꯒꯗꯧꯅꯣꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ, ꯑꯗꯣ ꯈꯔ ꯑꯩ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯔꯒꯦ. ꯄꯨꯂꯞ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯐ꯭ꯔꯦꯟ. ꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯅ ꯇꯧꯕꯗꯨꯗ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯁꯨ ꯊꯣꯛꯂꯛꯑꯦꯕꯀꯣ, WHOꯒꯤ. ꯑꯗ ꯁꯤꯗ ꯀꯣꯔꯣꯅꯥ ꯅꯠꯇꯦ, ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯌꯦꯕꯀꯣ. ꯅꯣꯚꯦꯜ ꯑꯗꯤ ꯀꯩꯅꯣꯅꯤꯗ, ꯑꯩꯈꯣꯏ ꯄꯥꯅꯕ ꯅꯠꯇꯦ. ꯅꯣꯚꯦꯜ ꯑꯗꯤ ꯀꯩꯅꯣ ꯑꯅꯧꯕꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯑꯅꯧꯕ ꯑꯣꯏꯕ, ꯑꯉꯛꯄ ꯑꯣꯏꯕꯗꯣ, ꯑꯗꯨꯒ ꯅꯣꯚꯦꯜ ꯍꯥꯏꯅꯩꯗꯅꯀꯣ. 2009 NCOV ꯍꯥꯏꯁꯦ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯅꯦꯕꯀꯣ. NCOV 31 December 2019ꯗ WHOꯁꯦ ꯑꯦꯂꯔꯇꯦꯠ ꯇꯧꯔꯦꯕ ꯃꯣꯏꯗ. Several cases of pneumonia ꯋꯨꯍꯥꯟ ꯁꯤꯇꯤ, Hubei province of Chinaꯗ ꯄꯅꯤꯎꯃꯣꯅꯤꯌꯥ ꯌꯥꯝ ꯊꯣꯛꯑꯦꯅ ꯕꯥꯏ ꯅꯨꯃꯤꯠꯇ WHOꯗ ꯍꯥꯏꯔꯛꯑꯦꯕ. The virus did not match any other known virus. ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯚꯥꯏꯔꯁ ꯑꯝꯇꯒ ꯃꯥꯟꯅꯗꯦꯕ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕꯗꯣ. This raised concern because how it ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯥꯏꯔꯁ ꯑꯃꯅ this raised concern because when a virus is we don't know how it affects people. ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯋꯦꯁꯦ ꯈꯪꯗꯦꯗꯅꯀꯣ. ꯚꯥꯏꯔꯁꯁꯦ ꯑꯅꯧꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦꯅ ꯈꯜꯂꯣꯕ, ꯃꯥꯅ ꯀꯃꯥꯏꯅ ꯃꯤꯉꯣꯟꯗ ꯁꯣꯛꯍꯟꯒꯅꯤ, ꯑꯦꯐꯦꯛ ꯇꯧꯒꯅꯤꯁꯦ ꯈꯪꯗꯦꯕ. ꯑꯗꯨꯅ ꯃꯣꯏꯁꯨ ꯄꯥꯈꯠꯂꯦꯗꯅꯀꯣ WHOꯁꯤꯅꯀꯣ. ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯚꯥꯏꯔꯁ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯅꯣꯟ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯥꯟ ꯀꯩꯅꯣ ꯑꯣꯏꯗꯤ ꯈꯪꯒꯗꯧꯕꯀꯣ. ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ. ꯑꯗꯒꯤ 1 week later, ꯍꯞꯇꯥ ꯃꯇꯨꯡꯗ on January 7, Chinese authorities ꯃꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ that they had identified a new virus. ꯃꯣꯏꯅ ꯍꯥꯏꯔꯦꯕ, ꯚꯥꯏꯔꯁꯁꯦ ꯑꯅꯧꯕꯅꯤ, ꯍꯥꯟꯅ ꯑꯃꯨꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕꯅꯤꯅꯀꯣ. New identified virus and confirm Chinese authorities. The new virus is a coronavirus. ꯀꯣꯔꯣꯅꯥ ꯍꯥꯏꯔꯦꯕ. ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯀꯤ ꯐꯦꯃꯤꯂꯤꯗꯅꯦ. which is a family of viruses that include ꯑꯩꯈꯣꯏ ꯀꯃꯟ ꯀꯣꯜꯒꯨꯝꯕ ꯇꯧꯕꯁꯦ, ꯂꯣꯛꯒꯨꯝꯕ ꯊꯨꯡꯕ ꯁꯨꯝꯕꯁꯦ, ꯀꯃꯟ ꯀꯣꯜꯒꯨꯝꯕ ꯇꯧꯕ ꯃꯣꯏ ꯚꯥꯏꯔꯁꯦꯁꯅꯦꯕ. ꯑꯗꯨꯒ ꯁꯤ ꯚꯥꯏꯔꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯅꯀꯣ, ꯁꯤꯃꯛꯇꯤ ꯅꯠꯇꯦ. SARSꯒꯨꯝꯕ ꯑꯗꯒꯤ ꯁꯤ MERS ꯀꯥꯏ ꯇꯧꯕꯁꯦ, ꯃꯣꯏꯒꯨꯝꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯊꯣꯛꯍꯜꯂꯤꯁꯦ SARSꯒꯨꯝꯕ ꯀꯃꯟ ꯀꯣꯜꯒꯨꯝꯕꯁꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯅꯦꯀꯣ, ꯇꯦꯝꯄꯣꯔꯔꯤꯂꯤ ꯃꯁꯤꯒꯤ ꯚꯥꯏꯔꯁꯁꯦ ꯃꯃꯤꯡ ꯊꯣꯜꯂꯦꯕ. 2019 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯅꯀꯣ ꯁꯤ ꯂꯩꯁꯦ. ꯁꯤ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯅꯦꯕ. 2019 ꯇꯦꯝꯄꯣꯔꯔꯤꯅꯤꯀꯣ, ꯉꯥꯏꯍꯥꯛꯊꯣꯟꯕꯅꯦ. ꯑꯗꯨꯅ WHO has been working with ꯃꯣꯏ WHO ꯍꯥꯏꯁꯦ Chinese authorities-ꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯀꯣ. ꯑꯇꯣꯞꯄ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯄꯥꯔꯠ ꯀꯩꯒꯁꯨ ꯃꯣꯏꯁꯦ from the days we were informed ꯍꯥꯏꯁꯦ, ꯃꯣꯏ 31 Decemberꯗ ꯑꯦꯂꯥꯔꯠꯇꯤ ꯇꯧꯈ꯭ꯔꯦꯗꯅꯀꯣ. ꯇꯥꯡ 3ꯕꯨꯗꯤ ꯃꯣꯏꯗ ꯀꯟꯐꯥꯔꯝꯗꯤ ꯇꯧꯔꯦ Chinese authorities-ꯅꯀꯣ. ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯕ. ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯁꯦ, ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯜꯅꯦꯁꯦꯁ ꯇꯧꯕꯁꯦ, ꯁꯣꯔꯍꯣꯟꯕꯗ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕꯁꯦ, ꯅꯤꯃꯣꯅꯤꯌꯥ ꯑꯗꯨꯗꯥꯅ ꯇꯧꯕꯁꯦ, ꯑꯗꯨꯅꯅꯦ. ꯑꯗ ꯇ꯭ꯔꯦꯚꯦꯜ ꯑꯦꯗꯚꯥꯏꯁ, ꯄ꯭ꯔꯣꯇꯦꯛ ꯌꯣꯔ ꯁꯦꯜꯐ ꯑꯅ ꯇꯧꯔꯒ ꯅ꯭ꯌꯨꯁꯇꯁꯨ ꯂꯩꯔꯦ. ꯑꯗ ꯄ꯭ꯔꯣꯇꯦꯛ ꯌꯣꯔ ꯁꯦꯜꯐꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯁꯤ ꯐ꯭ꯔꯦꯟ. ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦꯀꯣ, ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯈꯨꯠꯀꯨꯝꯕ ꯀꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯁꯦ, ꯍꯥꯏꯖꯤꯟ ꯔꯦꯁꯄꯤꯔꯦꯇꯔꯤ ꯍꯥꯏꯖꯤꯟ ꯑꯦꯟ ꯐꯨꯗ ꯁꯦꯐ ꯐꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯀꯣ, ꯆꯤꯟꯖꯥꯛ ꯐꯖꯅ ꯅꯥꯟꯕ ꯈꯣꯠꯄ ꯆꯥꯕꯗꯣ. ꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯒꯦꯗꯤ ꯑꯍꯥꯟꯕꯗꯤ ꯄ꯭ꯔꯣꯇꯦꯛꯅꯤꯗꯅꯀꯣ. ꯀꯃꯥꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯒꯦ ꯑꯗꯨꯁꯨ ꯑꯗꯨꯅꯦ ꯔꯦꯁꯄꯤꯔꯦꯇꯔꯤ ꯗꯤꯖꯤꯖꯅꯤꯅꯀꯣ. ꯈꯨꯠ ꯍꯥꯝꯕꯤꯕ ꯇꯥꯔꯦ, ꯀꯩꯅꯣ ꯏꯁꯤꯡꯒꯨꯝꯕ
frequently can enhance by using alcohol based hand rub or soap sapon natraga ko alcohol based natraga isinga hoi sapon mi ta hamu yare when covering and sneezing cover mouth and snout with flex and koi lok kuwa gumba ko halthi gumba da ko yaw na to gumba do koi nangi nakut na ka kanjen mana tra tissue man sino ha ba tissue du long tho ko hai ne ba aduga nakut ham to hai ne ba aduga mi la ho gumba to lo gumba to mi ga ju yam na nang ga no hai ba kai no da city virus city hoi airborne ni na ko ada lo gumba tho ko pai thor ka ne ba aduga nang la ho gumba le ba lo gumba thung ba aduga so hom ba no ai tra tina doctor yamna medical care je thuna tana bi ho early wen ko share aduga nang kai chalu ge do adu jo hai bi ho nang kai chalu travel history ko aduga hoi sa go mo yom nga go mo yom ba chalu re ang khalo ko koi adra jo yamna direct avoid to direct contact to bi ka no ba moi ga unprotected avoid direct unprotected kind of with live animals and surfaces in contact with animals koi animals su aduga atopa koi surfaces ati sa ko na thingwa posai gum banda ko kana gum da jo changbi no hasinida koi si sa da gi so tholai na ko aduga sa heng ba gum da sabi ro no haibani kanjan sam ro or yam na mon na thong da ba andar ko avoid to view hare ko koina cha ba da ro ko andar ko ba aduga raw milk puk ta hai jong ne sangom jo ko raw meat or milk anate hoi raw hoi sa gom ba ko atragi sangom animal organs kom ja should be handled with care phajana to go dong ni kaino phajana section na pai bi cinema hai jo koi atopa thong driba pot chai ga ne kano tau tana pa no contamination tong na dana pa no ka khoi kano gum de sa nga le asna atapa po chai ga pa paisana no have ni da silere sa koi ge reduce tong na ba ko risk of coronavirus infection ji to sida khulha mo du da na in high grade na cover nose adra tissue paper sino avoid close contact ko thoroughly cook tau dau ni jang gumba ka sanga je ko yerum gumba aduga si jo koi sanga jo pra unprotected over contact tau roi tong ne wild or farm animal ko aduga mi to ba jo nang na sa jo anta mi to ba jo na da na kai tong ni wash your hand hai jo ko khodam se yam phai ba nang na lok khur matung da hakthi khala matung da nang anaba hoi anaba yeng ra di ko when caring for the sick ai aduga nako chu ham to sak thong de kan da thong e kan da su aduga sak thong ra matung da su hai je ko before during after you prepare food ai je ko before eating sak sa de kan da su aduga khong ham ra matung da su toilet sina ra matung da su ko aduga nako to amna ingan ngana visibly dirty or ingan ngana mot pai ne visibly ta after handling animals or animal waste sa nga pa ro matung da ko santhi ma da sa ma thi pa matung da sa pa ro matung da su hai ne ko nang ju protect tau sana ba mi ju protect tau na ne nang na kano tau ta na ba ada wash your hands ja to na ko lam to hai ne phajana mi te ju sok tre na on ju sok tre ta na best lo ngak ta na ba wash your hands in running water when hands are visibly in na ko ta mo la ko dia yam na ko to mo tro ko jo na ko to yam mo tro ko jo na ko te dum ham ko yam ham ye pa ba ne ai ko dum ham ne ta ya stok tau tu than di da ya yam tau na ko ham na ja ja san ma amot pa pa so na ko yam ham biu hai na ko ham mo na no ta ham le ha o na ta ba adu ma ja ne hen wa yam thoi na adu non ham biu adu mi ka mai na halo ge de ko nang go man na da so
ꯃꯤꯉꯣꯟꯗꯁꯨ ꯅꯪ ꯁꯨꯝ ꯅꯪ ꯂꯩꯔꯝꯅꯤ ꯂꯩꯔꯝꯕ ꯈꯪꯗꯦꯗꯅ ꯑꯗꯨꯅ ꯅꯈꯨꯠꯀꯨꯝꯕꯗ ꯀꯚꯔ ꯇꯧꯋꯣ ꯂꯣꯛ ꯈꯨꯕꯗꯀꯣ ꯅꯅꯥꯇꯣꯟꯁꯨ ꯑꯗ ꯇꯤꯁꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯧ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯐꯨꯔꯤꯠꯀꯨꯝꯕ ꯁ꯭ꯂꯤꯞꯇꯣ ꯐꯨꯔꯤꯠꯀꯤꯀꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯦꯜꯕꯣꯁꯦ ꯀꯩꯅꯣ ꯔꯦꯛ ꯈꯨꯗꯥꯡꯁꯤꯅ ꯈꯟꯖꯤꯜꯂꯨꯀꯣ ꯅꯪ ꯂꯣꯛ ꯈꯨꯕ ꯍꯛꯊꯤ ꯈꯟꯕꯗ ꯑꯗꯨꯒ ꯇꯤꯁꯨ ꯁꯤꯖꯤꯟꯅꯔꯗꯤ ꯇꯤꯁꯨꯗꯣ ꯁꯠ ꯁꯠ ꯂꯪꯊꯣꯛꯀꯣ ꯑꯗꯨꯒ ꯅꯈꯨꯠ ꯍꯥꯝꯇꯣꯛꯎ ꯍꯥꯏꯁꯤꯅꯦ ꯅꯪ ꯀꯩꯅꯣꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯃꯤ ꯑꯇꯣꯞꯄ ꯑꯅꯥꯕ ꯌꯦꯡꯉꯨꯔꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯟꯄ꯭ꯔꯣꯇꯦꯛꯇꯦꯠ ꯁꯥ ꯉꯥꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯏꯕꯤꯔꯨꯔꯅꯨ ꯍꯥꯏꯔꯦ ꯁꯤꯗ ꯍꯥꯏꯁꯦ use different chopping boards and knives for raw meat and cooked food ꯑꯩꯈꯣꯏꯅ chopping boardꯁꯨ ꯑꯃꯈꯛꯇꯪ ꯁꯤꯖꯤꯟꯅꯕꯤꯅꯣ ꯍꯥꯏꯅ ꯍꯣꯏ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯗꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥ ꯊꯣꯡꯉꯕ ꯁꯥ ꯉꯥ ꯊꯣꯡꯗ꯭ꯔꯤꯕ ꯀꯛꯄꯅꯦꯀꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯡꯉꯕ ꯀꯛꯄ ꯂꯩꯕ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯖꯤꯟꯅꯗꯦꯅꯀꯣ ꯑꯗꯨꯒ ꯈꯨꯠ ꯌꯥꯝ ꯍꯥꯝꯕꯤꯌꯨ ꯍꯥꯏꯁꯦ ꯕꯤꯇ꯭ꯋꯤꯟ ꯍꯦꯟꯗ꯭ꯂꯤꯡ ꯔꯣ ꯑꯦꯟ ꯀꯨꯛ ꯐꯨꯗ ꯀꯣ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯁꯦꯝꯕꯗꯤ ꯐꯖꯅ ꯈꯨꯠꯇ ꯍꯥꯝꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯁꯨ ꯌꯦꯡꯉꯨꯅꯦ ꯁꯥ ꯉꯥ ꯑꯁꯤꯕꯁꯨ ꯆꯥꯕ ꯐꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯅꯥꯎꯔꯒ ꯁꯤꯛ ꯑꯦꯅꯤꯃꯦꯜꯁ ꯑꯅꯥꯕ ꯑꯗꯨꯒ ꯑꯦꯅꯤꯃꯦꯜ ꯗꯦꯠ ꯑꯗꯨꯒ ꯁꯥ ꯉꯥ ꯑꯅꯥꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯗꯤꯖꯤꯁꯅ ꯅꯥꯔ ꯁꯤꯕꯁꯨ ꯆꯥꯕꯤꯒꯅꯨ ꯍꯥꯏꯅꯦꯕ ꯗꯦꯟꯖꯔ ꯌꯥꯎꯖꯩꯅ ꯑꯗꯣ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯥꯏꯔꯁꯁꯤꯅ ꯌꯥꯝꯅ ꯑꯥꯎꯠꯕ꯭ꯔꯦꯛ ꯂꯩꯔꯕ ꯖꯒꯥꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯑꯕ ꯖꯒꯥꯗꯁꯨꯀꯣ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯑꯗꯨꯝꯕꯨꯗꯤ ꯆꯥꯕꯕꯨꯗꯤ ꯌꯥꯏꯕ ꯐꯖꯅꯀꯣ ꯀꯨꯛ ꯇꯧꯔꯕꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯊꯣꯔꯣꯂꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯄꯥꯏꯕꯤꯔꯒꯗꯤ ꯅꯈꯣꯏꯅ ꯐꯨꯗꯀꯨꯝꯕ ꯁꯦꯝꯕ ꯃꯇꯝꯗꯀꯣ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯐꯖꯅ ꯊꯣꯡꯕꯤꯔꯕ ꯑꯗꯨꯒ ꯊꯣꯡꯕ ꯃꯇꯝꯗꯨꯗꯁꯨ ꯈꯨꯠꯁꯨ ꯐꯖꯅ ꯍꯥꯝꯕꯤꯔꯒꯗꯤ ꯆꯪꯉꯛꯇ꯭ꯔꯦꯗꯅꯀꯣ ꯃꯍꯤꯛꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯕ ꯌꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗꯁꯨ ꯁꯥ ꯉꯥ ꯂꯩꯔꯨꯔꯗꯤꯅꯦ ꯈꯨꯠꯁꯤꯗ ꯄꯪꯍꯥꯝ ꯍꯥꯝꯃꯁꯦ ꯈꯨꯠꯇ ꯄꯪꯍꯥꯝ ꯍꯥꯝꯃ ꯐꯒꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯠꯀꯨꯝꯕ ꯅꯥꯇꯣꯟꯒꯨꯝꯕ ꯌꯥꯒꯨꯝꯕꯗꯁꯨ ꯁꯤ ꯈꯅꯥꯎꯒꯨꯝꯕꯁꯨ ꯌꯥꯝ ꯄꯥꯏꯕꯤꯒꯅꯣꯕ ꯄꯨꯊꯦꯡ ꯁꯥꯟꯅꯒꯅꯣꯕꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯥ ꯉꯥ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯄꯨꯝꯃꯕ ꯐꯠꯇ꯭ꯔꯕ ꯃꯤꯠꯀꯨꯝꯕꯒꯁꯨꯀꯣ ꯀꯟꯇꯦꯛ ꯇꯧꯕꯤꯒꯅꯣꯕ ꯑꯦꯚꯣꯏꯗ ꯀꯟꯇꯦꯛ ꯍꯥꯏꯁꯦ ꯑꯦꯚꯣꯏꯗ ꯍꯥꯏꯗꯤ ꯊꯦꯡꯒꯅꯨ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯒꯤ ꯊꯤꯒꯨꯝꯕꯗꯁꯨꯀꯣ ꯑꯗꯨꯝꯕ ꯃꯣꯏ ꯋꯦꯁꯀꯨꯝꯕꯗꯁꯨ ꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯅꯦꯕ ꯍꯨꯏꯊꯤꯒꯨꯝꯕ ꯁꯟꯊꯤꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯇꯥꯔꯝꯃꯁꯨꯀꯣ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯦ ꯑꯦꯅꯤꯃꯦꯜ ꯑꯗꯨꯒ ꯄꯣꯠ ꯂꯩ ꯆꯠꯄꯗꯅꯦ ꯍꯥꯏꯁꯦ ꯁꯣꯞꯄꯤꯡ ꯇꯧ ꯆꯠꯄꯗ ꯅꯪꯅꯀꯣ ꯄꯣꯠ ꯍꯥꯏꯗꯤ ꯁꯥ ꯉꯥ ꯂꯩꯖꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯁꯥ ꯉꯥ ꯌꯣꯟꯕ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯋꯥꯛ ꯇꯧꯕꯀꯣ ꯁꯥ ꯉꯥ ꯌꯣꯟꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤꯗ ꯋꯥꯁ ꯍꯦꯟꯕꯅꯤ ꯃꯥꯁꯦ ꯇꯣꯏꯅ ꯍꯥꯏꯁꯦ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯍꯥꯏꯗꯤꯅꯦ ꯇꯣꯏꯅ ꯍꯥꯏꯕꯅꯦꯕ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯥ ꯉꯥ ꯑꯗꯨꯝ ꯀꯩꯅꯣꯝ ꯌꯣꯟꯕ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯝ ꯅꯈꯨꯠꯇ ꯍꯥꯝꯕꯤꯔ ꯂꯩꯌꯨ ꯆꯨꯝꯅ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯝꯕꯗꯤ ꯀꯥꯟꯗꯦꯗꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯄꯣꯟ ꯂꯩꯕꯤꯌꯣꯕ ꯗꯤꯇꯣꯜ ꯍꯦꯟ ꯋꯥꯁꯀꯨꯝꯕ ꯂꯥꯏꯕꯣꯏ ꯍꯦꯟ ꯋꯥꯁꯀꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒ ꯅꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯗꯤꯁꯏꯟꯐꯦꯛ ꯇꯧꯕꯤꯌꯣꯕꯀꯣ ꯗꯤꯁꯏꯟꯐꯦꯛ ꯇꯧꯕꯗꯤ ꯈꯪꯉꯤꯗꯅ ꯐꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯅꯣꯏ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔ ꯇꯧꯕꯗꯣ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯅꯈꯨꯠꯇꯤ ꯌꯥꯝ ꯐꯖꯅ ꯍꯥꯝꯕꯤꯔꯣ ꯐ꯭ꯔꯦꯟ ꯑꯁ ꯁꯥꯡꯉꯤꯅꯦ ꯌꯥꯝꯅ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏ ꯁꯦ ꯅꯪꯅ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤꯀꯣ ꯀꯣꯏꯕꯗꯤ ꯆꯠꯊꯣꯛꯄ ꯑꯣꯏꯇꯥꯔꯗꯤꯀꯣ ꯀꯣꯏꯕꯗ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯕꯨ ꯆꯥꯕꯤꯔꯨꯔꯅꯨ ꯐꯖꯅ ꯊꯣꯡꯗꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯅꯥꯇꯤꯟ ꯌꯧꯕꯁꯤ ꯁꯦꯠꯀꯅꯨ ꯄꯥꯕ꯭ꯂꯤꯛꯇꯀꯣ ꯃꯤꯉꯣꯟꯗꯁꯨ ꯂꯧꯅꯅꯤꯗꯅ ꯅꯪ ꯅꯥ ꯇꯥꯔꯗꯤ ꯑꯗꯨꯒ ꯁꯥ ꯉꯥ ꯑꯅꯥꯕꯒꯁꯨꯅꯦ ꯁꯥ ꯉꯥ ꯑꯅꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯉꯤꯅ ꯃꯁꯥ ꯐꯠꯇꯕ ꯃꯣꯏ ꯌꯥꯝꯅ ꯑꯦꯚꯣꯏꯗ ꯇꯧꯕꯤꯒꯅꯣꯕ ꯁꯤ ꯂꯣꯏ ꯈꯪꯉꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯁꯦ ꯈꯪꯅꯕꯅꯤ ꯅꯪ ꯅꯥ ꯇꯥꯔꯗꯤꯅꯦ ꯅꯪꯅ ꯆꯠꯊꯣꯛꯄ ꯈꯣꯠꯄꯗ ꯇꯧꯔꯤꯀꯥꯟꯗ ꯅꯥꯕ ꯑꯣꯏꯇꯥꯔꯗꯤꯅꯦ ꯃꯣꯏꯗ
ꯃꯤꯉꯣꯟꯗ ꯍꯥꯏꯈꯣ ꯐꯖꯅ ꯐ꯭ꯂꯥꯏꯠꯄꯨ ꯄꯥꯏꯕ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣꯀꯣ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯑꯣꯏꯔꯣ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯛꯆꯥꯡꯅꯦꯅ ꯀꯥꯎꯊꯕꯤꯔꯝꯃꯣꯏ ꯀꯩꯁꯨ ꯑꯗꯨꯒ ꯅꯪ ꯅꯥꯔꯦꯅ ꯈꯟ ꯇꯥꯔꯗꯤꯅꯦ ꯅꯪ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯗꯨꯁꯨꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯌꯣꯕ ꯃꯣꯏꯅ ꯑꯅꯥꯕ ꯃꯤꯗꯅꯦ ꯅꯪ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯗꯣ ꯍꯥꯏꯔꯝꯃꯗꯤ ꯅꯪꯅ ꯁꯟꯇꯣꯛꯑꯝꯕ ꯖꯒꯥ ꯃꯌꯥꯝꯗꯣ ꯈꯪꯉꯦꯗꯅ ꯃꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯑꯗꯨꯅꯦ ꯂꯣꯛ ꯈꯨꯕꯗ ꯈꯟꯖꯤꯜꯂꯨꯅ ꯍꯥꯏꯗꯤ ꯇꯤꯁꯨ ꯄꯦꯄꯔ ꯁꯤꯅꯁꯨ ꯂꯪꯊꯣꯛꯀꯣ ꯑꯗꯨꯒ if you choose to be sure to cover mouth and nose avoid touching ones ꯑꯗꯨꯒ ꯃꯥꯎꯠꯀ ꯅꯣꯁꯀꯁꯨ ꯅꯪꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯤꯁꯦ ꯅꯥꯇꯣꯟꯅ ꯌꯥꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯈꯟꯖꯟꯕꯤꯌꯣꯕ ꯑꯗꯨꯒ ꯑꯗꯨ ꯄꯨꯡꯄꯥꯏ ꯄꯥꯏꯕꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯛꯁꯁꯦ ꯑꯃꯨꯛ ꯈꯪꯉꯕ ꯅꯈꯨꯠꯅ ꯃꯥꯛꯁꯦ ꯁꯤꯖꯤꯟꯅꯔꯦꯅ ꯈꯜꯂꯣ ꯅꯈꯨꯠꯅ ꯄꯨꯡꯄꯥꯏ ꯄꯥꯏꯕꯤꯒꯅꯣꯕ ꯑꯃꯨꯛ ꯈꯪꯉꯦꯅ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯅꯪ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗꯅꯦ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯁꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔ ꯂꯪꯊꯣꯛꯈꯤꯕ ꯑꯣꯏꯇꯥꯔꯗꯤꯅꯦ ꯂꯪꯊꯣꯛꯈꯣꯕ ꯑꯗꯨꯒ ꯑꯗꯨ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗꯅꯦ ꯁ꯭ꯋꯥꯏ ꯃꯥꯛꯁꯤꯗ ꯄꯛꯑꯝꯒꯦꯁꯨ ꯌꯥꯏꯗꯅ ꯐꯠꯇꯕ ꯃꯌꯥꯝ ꯚꯥꯏꯔꯁꯇꯣ ꯑꯗꯨꯗꯣ ꯅꯈꯨꯠꯇꯣ ꯍꯥꯝꯇꯣꯛꯑꯣꯕ ꯂꯪꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯣ ꯎꯞꯄꯤ ꯀꯥꯟꯗꯁꯨ ꯄꯣꯄꯥꯏ ꯄꯥꯏꯁꯟꯅꯅꯨꯀꯣ ꯃꯥꯛꯁꯇꯅ ꯍꯥꯏꯁꯦ ꯃꯥꯛꯁꯁꯤꯗ ꯄꯛꯑ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤꯅꯦꯕ ꯅꯪꯅ ꯐꯦꯁ ꯃꯥꯛꯁꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤꯀꯣ ꯀꯩꯗꯧꯕ ꯅꯌꯥꯁꯨ ꯈꯟꯖꯜꯂꯣ ꯅꯅꯥꯇꯣꯟꯁꯨ ꯈꯟꯖꯜꯂꯣ ꯑꯗꯨꯒ ꯃꯥꯛꯁꯁꯤꯁꯨ ꯄꯥꯏ ꯄꯥꯏꯁꯟꯅꯣꯕ ꯅꯈꯨꯠꯅ ꯈꯪꯕ ꯑꯗꯨꯒ ꯅꯪꯅ ꯂꯪꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯂꯪꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯈꯨꯠꯇꯣ ꯐꯖꯅ ꯍꯥꯝꯇꯣꯛꯑꯣ ꯍꯥꯏꯅ ꯃꯥꯏ ꯈꯪꯉꯦꯅ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯤ ꯂꯣꯛꯀ ꯌꯥꯝ ꯈꯨꯕ ꯂꯥꯏꯍꯧꯒ ꯇꯧꯕ ꯃꯤꯗꯨꯅꯦ ꯌꯥꯝ ꯅꯛꯅꯔꯨꯅꯨꯀꯣ ꯅꯈꯨꯠꯇꯤ ꯄꯪꯍꯥꯝꯗ ꯍꯥꯝꯃꯣ ꯅꯃꯤꯠꯇ ꯅꯅꯥꯇꯣꯟꯗ ꯄꯨꯡꯄꯥꯏ ꯄꯥꯏꯁꯟꯅꯅꯨ ꯅꯪ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯦꯅ ꯅꯅꯥꯇꯣꯟꯅꯦ ꯅꯌꯥꯅꯦ ꯅꯃꯤꯠꯇ ꯄꯨꯡꯄꯥꯏ ꯄꯥꯏꯁꯟꯅꯒꯅꯨ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯅꯪ ꯍꯣꯏ ꯁꯤ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯆꯠꯄꯁꯨ ꯆꯠꯄꯤꯔꯨꯅꯣꯕ ꯕꯁꯇ ꯄ꯭ꯂꯦꯟꯗ ꯀꯥꯔ ꯇ꯭ꯔꯦꯟꯗ ꯑꯇꯣꯞꯄ ꯎꯕꯔ ꯀꯩꯀꯥ ꯅꯪ ꯍꯥꯏ ꯐꯤꯚꯔ ꯀꯣ ꯏꯐ ꯌꯨ ꯍꯦꯞ ꯐꯤꯚꯔ ꯑꯦꯟ ꯀꯐ ꯅꯪ ꯑꯦꯚꯣꯏꯗ ꯇꯧꯔꯣꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯅꯪ ꯐꯤꯚꯔ ꯂꯥꯏꯍꯧꯒꯨꯝꯕ ꯑꯗꯩ ꯂꯣꯛꯒꯨꯝꯕ ꯊꯨꯡꯉꯗꯤ ꯑꯗꯨꯒ ꯅꯪ ꯅꯥꯔꯦꯅ ꯈꯟ ꯇꯥꯔꯗꯤ ꯅꯪ ꯊꯨꯅ ꯗꯣꯛꯇꯔꯗ ꯇꯥꯟꯅꯕꯤꯔꯛꯑꯣ ꯈꯪꯉꯦꯅ ꯑꯗꯨꯒ ꯃꯣꯏꯗꯁꯨ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯅꯪ ꯇ꯭ꯔꯦꯚꯦꯜ ꯍꯤꯁꯇ꯭ꯔꯤꯗꯣ ꯌꯥꯝ ꯉꯟꯅꯀꯥꯟꯗ ꯅꯪ ꯀꯩꯅꯣ ꯇꯧꯕꯤꯍꯧ ꯃꯦꯗꯤꯀꯦꯜ ꯗꯣꯛꯇꯔꯒꯤ ꯀꯩꯅꯣ ꯇꯥꯕꯤꯍꯧꯀꯣ ꯐꯩꯗꯅ ꯑꯗꯨꯅ ꯁꯤꯅ ꯂꯣꯏꯔꯦꯅꯀꯣ ꯑꯇꯣꯞꯄꯗꯤ ꯑꯦꯚꯣꯏꯗꯅꯤꯗꯅ ꯑꯇꯣꯞꯄꯗꯤ ꯌꯥꯝ ꯈꯪꯗ꯭ꯔꯁꯨ ꯌꯥꯅ ꯀꯩꯀꯩ ꯇꯧꯔꯤ ꯑꯗꯨꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯁ ꯀꯟꯇ꯭ꯔꯣꯜ ꯑꯦꯟ ꯄ꯭ꯔꯤꯚꯦꯟꯁꯟꯗꯒꯤꯅ ꯃꯣꯏꯒꯤ ꯁꯤꯝꯇꯝꯁ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯀꯃꯟ ꯍ꯭ꯌꯨꯃꯦꯟ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯏꯟꯀ꯭ꯂꯨꯗꯤꯡ ꯇꯥꯏꯞ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯜ ꯇꯨ ꯃꯣꯗꯔꯦꯠ ꯑꯣꯐ ꯑꯞꯄꯔ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛꯀꯤ ꯏꯜꯅꯦꯁꯦꯁ ꯊꯣꯛꯍꯜꯂꯦꯕ ꯀꯃꯟ ꯀꯣꯜꯒꯨꯝꯕ ꯑꯩꯈꯣꯏ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯁꯦꯀꯣ ꯂꯥꯏꯍꯧꯗꯤ ꯅꯠꯇꯦ ꯂꯣꯛꯀ ꯊꯨꯡꯕꯁꯦ ꯁꯤꯁꯦ most people get infected with this ꯑꯩꯈꯣই ꯌꯥꯝ ꯀꯨꯏꯅ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦꯗ ꯁꯤꯝꯇꯣꯝꯁꯤ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯃꯍꯤ ꯆꯦꯟꯕ ꯀꯣꯛ ꯆꯤꯛꯄ ꯀꯞ ꯁꯣꯔ ꯊ꯭ꯔꯣꯠ ꯈꯅꯥꯎ ꯅꯥꯕ ꯂꯣꯛ ꯈꯨꯕ ꯐꯤꯚꯔ ꯑꯗꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣ ꯑꯟꯋꯦꯜ ꯑꯣꯏꯕ ꯐꯤꯂꯤꯡ ꯅꯨꯡꯉꯥꯏꯇꯕ ꯐꯤꯚꯔꯒꯨꯝꯕ ꯍꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯗꯣꯛꯄꯩꯗꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯕꯗꯤ ꯂꯣꯏ ꯈꯪꯒꯅꯤꯀꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯂꯋꯔ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛꯇꯁꯨ ꯇꯧꯕ ꯌꯥꯏꯕ ꯑꯩꯈꯣꯏ ꯅꯤꯃꯣꯅꯤꯌꯥꯒꯨꯝꯕ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁꯀꯨꯝꯕꯁꯤꯁꯨꯀꯣ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯄꯨꯜꯃꯣꯅꯔꯤ ꯗꯤꯖꯤꯖ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯐꯍꯜꯂꯒ ꯊꯝꯃꯣꯏꯗꯤ ꯆꯥꯕ ꯊꯛꯄ ꯍꯩ ꯔꯥꯒꯨꯝꯕ ꯀꯩꯀꯥ ꯌꯥꯝ ꯆꯥꯅ ꯑꯉꯥꯡꯒꯨꯝꯕꯗꯀꯣ ꯑꯍꯟꯒꯨꯝꯕꯗ ꯊꯣꯛꯑꯦꯕ ꯃꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣꯅꯤꯗ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯌꯥꯝ ꯈꯪꯗ꯭ꯔꯁꯨ ꯀꯥꯟꯅꯔꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯚꯦꯟꯁꯟꯗꯨꯅꯤꯅ ꯈꯪꯉ ꯂꯣꯏꯔꯒ ꯐ꯭ꯔꯦꯟ ꯅꯈꯨꯠꯇ ꯄꯪꯍꯥꯝ ꯍꯥꯝꯃꯣ ꯌꯥꯔꯦꯅ ꯁꯤ ꯁꯨꯃꯥꯏꯅ ꯅꯅꯥꯇꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯁꯨ ꯁꯤꯁꯨ ꯄꯨꯡꯄꯥꯏ ꯄꯥꯏꯁꯟꯅ ꯂꯪꯊꯣꯛꯈꯣ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯂꯪꯊꯣꯛꯈꯣ ꯐꯖꯅ ꯃꯤ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯨꯅꯨ ꯁꯤ ꯂꯪꯊꯣꯛꯈꯣ ꯄꯣꯄꯥꯏ ꯄꯥꯏꯁꯟꯅꯅꯨ ꯁꯤ ꯃꯥꯛꯁꯁꯦ ꯎꯝꯃꯒꯁꯨ ꯃꯥꯛꯁꯁꯦ
ꯅꯈꯣꯏꯅ ꯄꯥꯏ ꯁꯥꯟꯅꯧꯅꯨ ꯅꯈꯣꯏꯅ ꯄꯥꯏꯔꯗꯤ ꯅꯈꯣꯏꯂꯥꯡꯇꯣ ꯂꯣꯏꯔꯗ꯭ꯔꯣ ꯋꯥꯔꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯨꯕꯩ ꯀꯥꯟꯅꯗꯦ ꯌꯥꯝꯅ ꯍꯦꯟꯅ ꯈꯪ ꯀꯥꯟꯗꯦ ꯄ꯭ꯔꯤꯚꯦꯟꯁꯟꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦꯅꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ